Sorokta khudongthiba thoktanaba palan sahi khudingi lebak sinba thungna tawri. Tawriba palan asi Manipurda traffic police na mapung oina Manipurgi mafam sinba thungna sorokta khudongthiba thoklakpada misi mina yaudana pungning loksing ohenaba honei. Khudongthiba thoklakpada isa ngak thoknaba sexual thorang tawdaba miyoisingda fine theli lupa lakh kaya khomgali haiduna pautami. Lambi de thokpa gotona tagi haksang soktanaba wakal loksing piba madi dandi piba haibasi palan asigi masak thokpa magun oi. Adubu lambi de thokpa gotona haibasi kari na hena thoali bigi haibasi aikhoina khantharu dabadona tawri. Sing lambi singda bus malpuba gari lanai gari tasinba madi tongan ba gotona kaya thokliba asigi maruoiba maram oina aikhoina uribasi lambi gi phibam phataba sini. Sing lambi national amadi state highway singi phibam phatabana maram oiraga gotona kaya tholi haibasi angka masing kaya utrabasu miyamna khangnaraba wa ngakteni. Aduga sing lambi nataba tampaki khungi lerak singdagi hauraga national amadi state highway singi lambi gi phibam phatabada natana masing thingamdraba konkut kaya leiriba asina lambi gi gotona hena tholi. Leibag asigi public transport leitabagumna leiraba matam asida lanai gari masing hengalakpa haibasi hauna sani. Adugi mathakta tongan ba transport gari kaya ama hengalakpa asinasu traffic volume hengalali. Hengalaliba volume asida konkut kaya asina maram oituna gotona thokpasu hengalai. Gotona thokpa asina maram oiraga misi mina thokpa ka hen haksang soonba asisu Manipurgi masing yamnamak yami. Aduna midakta hangnariba wahangdi kokta helmet uppa uptabadagidi konkut amadi soroki phebam phataba asina miyoibagi punsida temsing narakpa asina hena sathiba jaitheng piriba sigi matangtani. Gotona thokpadagi miyoibagi punsida tamsinabagi mathakta lambi phatabadagi haurakpa ufulsing asina miyoibagi haksangda nakoinana soolebasi yenglabadi amukka hena mipainingai oiri. Manipur sarkar gi transport loisangna NIT ga khosam naraga Raiji ki thakta pangthokpa workshop amada transport ki additional chief secretary na October 12 da phungdokhebada lambi gi gotona da sibigi sang sada kunmapan oiribasi yamnamak haksin lawgudaba wafam amani mahagna makhata na hairiba wa amana leibag asida hokiba sahi tareta lambi gi gotona lising ahum lom thokhi aduga miyoi sanipan kunthra mari sikhi phibam asi yenglaga mahagna electronic detail accident report EDAR system thambagi tangai phadaba pankhi amadi cashless treatment of road accident victim scheme lisingani kunmangana gotona da marai bukthiribasing layeng nabagi wa pankhi masisu mathautai gotona singda marai bukthiribasing adu karamna mateng pangba yabagi haibasisu wakhal khanabada yawpham thoi makhoi gi damak scheme ama thamba haibasina awafam taraba miyoi singda chauna sor hondok hangani adubu wafam sing asiga tha ama ani asida lokha da ta duna mathwai mangkraba miyoi sing adugi wariga lambi asida khoisaunarba miyamna masana sachariba lambi sing thingbagi khongjang sing sangsin nariba sing asiga yengminaba sangi lambi satpada tekta kaidana satnabagi ahanba maru oiriba masak asi afaba lambi haibasini afaba lambi da niyom kaidana satlabadi gotona hanthangani thoglagasu haksang da karamna safahangani natraga maraibak thiriba miyoi adu maraibak thiendanaba kari lokhatkani haibasing asina tungda lakpa wafam singni Manipur da khara koina sarkadaba mawngda lambi semnaba afaba lambel thiba sangi lambi phatabana maram oiraga leibak asigi kakal khudingmakta manghaliba asisu leibakna amadi sarkarna khanthaba matam oire Malim ki thakta UN Global Road Safety Week handak sahigi oina May 12 dagi 15 pawba pangthokhi afaba lambi gi nomuna puthokpa amadi thaurang paikhatuna safana khongna chatpa amadi cycle thauba haibasina maru oiba hiram oikhi aduga India gi oina January 13 dagi 13 phawba khudong thiba leitaba lambi gi palan pangthokhibani khudingmak asigi khwaidagi maru oiribadi khudong thiba thuondaba lambi semba haibasini Chayol sing asina lakpa matamda natraga financial year loramdaida license helmet tax yengsinba amadi fine thienba haibasi khaktana lambi gi gotona hanthanba ngamloi